April thada pangthokadoriba taranipan suba Lok Sabha mikhalasida Congress ki oina tholakliba outer gi miref Alfred K. Arthurna Maitai da STP Roy amadi inner ki candidate Bimol Akoizamna STP ni haiba ani thokpagi wafam asina miyamda chamamna hale Mirep animak punduna Congress ki achumba agenda miyamda khangangadabani haina Consumer Affairs, Food and Public Distribution Department ki Minister oiriba Laisang L.Sushildro na phongtokre wafam asing asi Khurai Tensit Road ta leiba Minister L.Sushildro ki yumda pangthokiba paugi mifam amada phongtokibani mahakna makha taraduna lamdamasida ching amasung tam ani gi marakta khaibung tahanba haiba ase Congress Party ki agenda amani masi fangnaba Congress na thawai haksang yauna hotari waroshin purakpadi araibani adubu Congress na miyam na yadaba maikaida waroshin puraknaba hotnariba ase oiroidaba wakhaloni Manipur ki praja Meeyambu Congress na satra oina uduna para takpagi mawong asi atuba matamda lepkadabani kuki furup ki miyoi singna malemda thokidaba kuki Anglo War ama thoki haina history semlakpada kumja lisingani ga taramanga ki December 18 Congress lengakna recognize togduna sasinaba history semgatpada ayaba Congress na pikhibani BJP government lakpadagi kumja lisingani ga 18 famkiba cabinet mifamamana warep lawduna Kuki Anglo War asi thokide haina lauthokpaga loinada Kuki Rising haina mingthon pikhibani Congress lengakna Maitai Furup Singh muthanabagi damak Myanmar gi MP oiramba Thanglian Pauga su taunarambadagi ngasi Manipurna awa ana kaya mayoknaribani ngasi Manipurda khundariba Yellow Furup Maitai Singda landarakliba Myanmar macha Singh asi sugi marumda Thanglian Paugi khuthangda changlakhiba ngaktani Congress Party ki election manifesto da Manipur ki matang da point manga da yauriba asiga kuki ki diban ka khena balaite Congress Party na chingamasung tam khaibung tana bohodari masigi khudam de taranipan suba Lok Sabha election da outer masung inner parliamentary constituency ki birep oiriba singi marakta agenda khena ba amadi Congress Party ki outer ki birep oiriba Alfred K. Arthurna ITLF miyoi singa unariba asini Congress Party na Maitai Furup Loishina bahonari basi atuba matamda lepkadabani haiki ini full legraba mana Delhi da praja gi damakta kari dauge ba seija sahi ni fu phadri bangara na handla hiba akhoi ge kari environmental activist la kano pim changa duna de tupi akhoi ge hemlet ka khal leidana jeke ka khal leidana boot ka khal leidana akhoi ge thoi birang seija lupa ama to so masagi humamon dagi pangiba whereas tolop charaga leiba Dr. Bimol aide professor bo haining deba aide Dr. Bimol do ma issues de wangang bu khotana yabra sidi loinu mune war is ko lan is di physical issues dakale financial issues dakale isa participate to su dakale adu bhapta da wanit aduna matandri da shoes jisa 2005 ta haure asara falga su tawre 2008 tak sarkar aduna khange sarkar aduna khanga matunda sarkar aduna haire sidi yaro ena karamba miga su tawnai ge ba matamdoi da karamba miga su tawnai matamdu su tawnagi ba mi se kanano hadi Sri Thanglen Pau ex MP mani ega Congress is now sina ex MP mani ega Sri Thanglen Pau ne sida khuchong ne je P Chittambaram ni matamdu ki home minister ni adagi sina P Chittambaram leire seija hanagi honorable ex CM leire DGP leire ade Mr Bulma se leire hojik akhoi secretary ois Manipur da su tawna do se kana no su di am phaw po ne peace process la ko ne Manipur thugaina ba matam do da indigenous people jing muthan na bo hona gre se kana na maru hun ge ba Congress na ne ba akhoi dina si lan lai se kana na maru hun ge ba Congress na ne ba matam do da man haire bas dagi Myanmar dagi nupa se Thanglen Pau si poram draba maga su tawam draba adu ide Manipur da na si thoi birang je tho moy ba akhoi meitai jati jing halai se halam moy ba matam do da siri Okrami bo bigi sarkar na Thanglen Pau se Myanmar dagi ni oroga poraga seija su tawri ne ba adugi matam do da adugi matungina madi Thanglen Pau ni omina nang lao na welcome tawre invite tawre khoi lae su tawre aduna khoi praja sing ju por pata ne na population do adu degi ne ba inkhlai se
aduna population do the inkhalapunina congress na tawbuni haibagi proof yauna khoi pijai sineba si khoi understand to biba praja is now sin understand to biba da kale congress na khoi da kayam yam sanage se yeng bioba na si Myanmar masa ngata ne ba akhoi mathata lan hori se maitei chinau jing hali se kanana no ba Myanmar masa na ne ba ar Myanmar masa se kanana pusalake ba Thailand bao na pusaleba Thailand bao se kanana pusalake ba congress na pusaleba congress se kanana pusalake ba matamdu ki si okom ibu bi sarkar na pusaleba su to ba se mat mahom dugi indigenous people natraga na mahom dugi lan hobu jing su to godam ne ba su to de ji a Myanmar gi midu kai su to do no peace process la na we dong to ne ba su to ise ar matam jo su tra wa le ba yai na si su kun ma le be yang khai ju la pa yai ba akoi gi di su to ba ba se streamline da puraga praja jin bhav ta minaraga akoi gi government ji da akoi gi chali ba se peaceful loina hingna de ba su to ine adu whereas congress na su to gi ba matam da di peace process ki dam da su to na te ba maitei jati jing ha na we dong ta congress na su to gi ne kuki gi kim office ta ITLF ko unaraga moi election ki strategy se me ba yam no ning mane akoi gi congress ki politics e chinda na ma thaba na ma manung na ma thugai na ba ma to ya do si proof se cha na si le se congress ki candidate ne ba Alfred se si ITLF ki office bearer se te kombinga ba no se da ma soi to si yaw ni ko se do si yaw ni ko se Reisa. Si yaw ni pa se ITLF ki no pa is the phammi ba reisa si makok tang lap to bo mi yaw si ITLF ki ne ba si congress ka kuki gi agenda se chamane hai se moi si pul phami ne mi ju ore na si kaim da nang ngai leite ma khada ana congress ki sin now sing section bio praja sin na soina paratam bi ko matam la ani ana ai masim tan ai haini ne ba ma ne ga no da moina khali se akoi je yam na kaim khang da ba ana u budong to re ba Manipur chapter di Manipur le mi na khang da me Delhi de le ba mi na khang wai ana maswai da samai da sin je